지방 매. 매우 요즘 Así la cuando se está de esta línea. 사는 뭐 가다보니 앞장 동사가 하고 이제 우리 마사 수박 소문을 ꯅꯪ ꯗꯤꯜꯂꯤꯗ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏꯗꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯇꯥꯕꯗ ꯄꯦꯟꯈ꯭ꯔꯕ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯉꯥꯡꯕ ꯍꯟꯖꯟ ꯍꯟꯖꯟꯅ ꯇꯥꯕ ꯁꯥꯎꯖꯔꯝꯗꯕꯅꯤꯗ ꯑꯩ ꯃꯥꯡꯗ ꯃꯣꯏ ꯕꯤꯖꯦꯄꯤ ꯀꯥꯡꯕꯨ ꯍꯧꯒꯠꯂꯒ ꯊꯞ ꯇꯧꯔꯛꯄ ꯑꯗꯩꯗꯅ ꯑꯩ ꯁꯥꯎꯔꯦ ꯑꯃꯇꯪ ꯉꯥꯡꯉꯝꯃꯦ ꯚꯣꯠꯇ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗꯦꯀꯣ ꯑꯩꯈꯣꯏ ꯐꯖꯅ ꯄꯤꯖꯈꯤꯕꯅꯤ ꯑꯣꯅꯔꯕꯜ ꯑꯦꯝ ꯌꯥꯎꯏ ꯃꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯅꯁꯨ ꯈꯟꯅꯖꯅꯨ ꯑꯩꯈꯣꯏ ꯈꯛꯇꯅ ꯇꯧ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯏꯊꯧꯗꯤ ꯃꯣꯏꯅ ꯍꯥꯟꯅ ꯉꯥꯡꯉꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥ ꯉꯥꯡꯉꯝꯃꯤꯀꯣ ꯁꯥꯔ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯦ ꯁꯤꯒꯤ ꯔꯤꯂꯤꯐ ꯈꯔ ꯇꯧꯕꯤꯅꯕ ꯌꯨꯝꯁꯤꯡꯁꯤꯗꯤꯀꯣ ꯐꯖꯅ ꯋꯥꯗꯧꯔꯤ ꯁꯣꯝ ꯁꯥꯏꯠꯀꯤꯁꯤꯡꯁꯦ ꯃꯁꯤ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯅꯣꯇꯤꯁ ꯑꯃ ꯍꯧꯖꯤꯛꯇ ꯂꯥꯛꯏ ꯍꯟꯗꯛꯇ ꯁꯦꯁꯟ ꯑꯍꯧꯕꯒꯤ ꯑꯩꯈꯣꯏ ꯋꯥꯁꯤꯞ ꯂꯧꯕꯗꯣ ꯐꯣꯔꯃꯦꯜ ꯍꯧꯕꯅꯦꯕꯀꯣ ꯐꯨꯜ ꯕꯖꯦꯠ ꯁꯦꯁꯟ ꯍꯥꯏꯅ ꯅꯨꯃꯤꯠ 30ꯅꯤꯃꯨꯛ ꯇꯧꯗꯣꯏꯗꯣ ꯇꯥꯡ 9ꯗꯒꯤ ꯍꯧꯕꯅꯦ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯂꯥꯛꯏ ꯑꯗꯩꯗ ꯍꯪꯕ ꯌꯥꯕ ꯉꯥꯡꯕ ꯌꯥꯕ ꯇꯨꯃꯤꯟ ꯂꯩꯇꯅꯕ ꯃꯣꯗꯤꯁꯨ ꯑꯩꯅ ꯌꯥꯏ ꯀꯥꯎꯕꯅꯦ ꯊꯣꯡꯗꯣ ꯑꯗꯣ ꯃꯥ ꯉꯁꯤ ꯉꯥꯡꯕ ꯍꯧꯔꯦ ꯉꯁꯤ ꯑꯩꯗꯤ ꯑꯗꯨ ꯅꯨꯡꯗꯥꯡꯗꯁꯨ ꯄꯥꯔꯂꯃꯦꯟ ꯉꯥꯡꯂꯨꯔꯒ ꯄ꯭ꯔꯦꯁ ꯑꯃꯗ ꯑꯗꯨꯝ ꯍꯦꯟ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯤ ꯃꯤꯁꯤꯗ ꯀꯩꯁꯤꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯐꯔꯣꯏ ꯉꯥꯡꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯃꯣꯏ ꯍꯤꯟꯗꯤꯗ ꯑꯣꯀꯥꯠ ꯗꯤꯈꯥꯅ ꯀꯥꯏꯅ ꯂꯩꯕꯅꯦꯕ ꯃꯣꯏꯁꯦ ꯀꯥꯏꯗꯅꯣ ꯀꯥꯏꯅ ꯁꯤꯟꯅꯕ ꯇꯧꯔꯤꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯣ ꯏꯪꯉ ꯉꯧꯔꯦ ꯉꯁꯤ ꯑꯌꯨꯛ ꯉꯥꯡꯉꯤ ꯑꯗꯨꯁꯨ ꯃꯥ ꯉꯥꯡꯉꯤꯗꯣ ꯀꯗꯔꯗꯣ ꯍꯣꯔꯦꯟ ꯑꯩ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯃ ꯀꯧꯔꯤ ꯑꯃꯨꯛꯇ ꯐꯅꯤ ꯐꯅꯤ ꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯤꯁꯦ ꯃꯌꯥꯝ ꯀꯩꯗꯧꯕꯩꯅꯣ ꯑꯩꯈꯣꯏ ꯍꯤꯡꯉꯣꯏꯗꯣꯏꯅꯣ ꯀꯩꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯈꯨꯟꯅꯥꯏꯅꯕꯨ ꯍꯦꯛꯇ ꯄꯪꯇꯧ ꯇꯧ ꯌꯥꯕꯅꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯀꯩꯅꯣ ꯇꯧ ꯇꯧꯔꯤꯅꯦ ꯋꯥꯈꯜꯁꯤꯡꯅ ꯊꯃꯣꯏꯁꯤꯡꯅ ꯂꯦꯞꯄ ꯉꯝꯗꯕꯇꯩꯅꯦ ꯁꯨꯝ ꯀꯤꯔꯒ ꯑꯩ ꯍꯥꯏꯁꯤꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯩ ꯐꯅ ꯍꯣꯡ ꯂꯥꯛꯑꯣ ꯉꯝꯃꯝꯃꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯅꯝꯊꯤ ꯄꯋꯥꯔ ꯄꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯉꯝꯃꯣꯏ ꯃꯌꯥꯝꯒꯤ ꯚꯣꯠ ꯁꯨꯍꯟꯍꯟꯕ ꯑꯩꯅ ꯆꯍꯤ ꯂꯤꯁꯤꯡ ꯂꯩꯔꯛꯄꯅꯤ ꯀꯩꯁꯨ ꯄꯦꯠ ꯑꯦꯝ ꯑꯦꯜ ꯑꯁꯤ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ